mayam video ma hana yeng minasi yamna thamoi sokpa video ni ningol jakobo siga mari lenena video se la khochar pani ngasi gi maru eba paw hodinga ya mangda ahamada video si ma hana yeng minasi ko ado video si yeng bi matungda wafam khaji tangsu thamjage ningol jakobo baga mari lenena video se la khochar pani anga chakau bugi langi ba kholi ba mayam je iju yam chaninge pai lei tabani la khoi di relief game na dum lai oi yam chae thamujida ija chakau ning muju ko bu phangdre ahau bu chaning muju ko ja bu phangdre di ba ja bu chaning muju ko jet ba phangde ko yam wara lai ko ado ko ni kari upai le ko di kapna ta upai le te karga bibi nei ba jing ko di kar chara ga ko di puji je chi ma gai ra ga lai ra ba ne ko di aji ko di jago ko ya yom chala ko di ta mo je dum kap ga la adam lai ra ba ne asini huji huji manipur gi aseng masaktam asini huji huji manipur gi aseng masaktam lan khara phare manipur se ing tapa khara lae na hairaga su hauji ki aseng masaktam di asini ngasi relief camp da leiba ima relief camp da leiba ibung yupa kaya amagi thamoi da chaiba maichak se asini aseng badi kari gino haibada relief camp da leiba ima mayama mana mai gi masa nupi sing dubu chakau ninga moidro relief camp da leiba mabung mopa mayama maduna mai gi masen mase dubu chakau ninga moidro ngasi yum do kamai torige yum do ubo phangraduna leire ngasi ai yum leina relief camp da leiriaba asini aseng masaktam manipur da ing tapa lae hana dagi di hujingna phare na hairaga su aseng masaktam di asini aikoi gi maitai aikoi gi khwai di chawthok chaningai oiriba aikoina yamna khawrang na ngai jeriba ningol chakoba numit asida ngasi oiriba phibam di asini relief camp da lanjena duna kaya ama leiriba se thamoi da khudum suraga thamoi da maichak kaya thamoi da achakpa kya na thallaga hojik leiriba phibam di asini aseng masaktam hojik oiriba adu ai samak su ningol chakoba chatte ngasi je ningol chakobagi yumdagi hairapani adubu ai nungaitabadagi ai chattare hakumdi arambai tengol ichinau mayam amana kobirakpadagi aisu arambai tengol gi unit 18 da ibung yupasinga amadi relief camp dagi laiba iche ichan ima mayam amaga punna harauna hakumgi ningol chakoba yamna harauna pangthoki ngasi thamoi yamna nungaite ichinau mayam ado kai haini ningol chakoba numit asida aikoi gi leiriba minister MLA mayamdi kamaina pangthoiba khangde adubo aikoi gi leiriba relief camp da leiriba ichinau mayam amagi thamoi dedi ngasi chaiba maichak se asini asengba maichak ado kayani asumaina thamgi dori bano kayani asumaina kap khi dori bano yum leina yum leitabagi phibam da leireiba se kyamdi kuire 3rd May 2023 dagi lanjena duna leiri ngasi jawfauda aduga nakana moromda hojikti ing tapa pure hana dagi di phare manipur se hojikti khara afaba phibam da lae na hairaga su aseng basaktam hojik oiri badi asi mikap mira khon mayam se asini mara lejadraba maitai kaya amana ngasi lanjena dona relief camp da leiraga ngasi kappiba mittagi pi kangdre base asini aseng basaktam hojiki oina deputy commander ama sire hairi PDF ki deputy commander ama sire hairi kuki sibagi pause yamna leiri mathang kuki sibagi pause lokhala kya kuki di tumna sigra sonaina haibada karisu karoidra khalle bangasi ningol chakoba numit asida ningol kaya amana mamita gi mapi hujik tari base asigi hawrapham se kadai dagino kuki singna manipur siga landarakwa manipur thugai gen honarakwa asidagi ngasi relief camp da ichinau ima pabung iche ichan ima kaya amana masagi yum leina leitabagi mong da leiriba se asi puramak se kuki na hawrakpaniaba aduna kuki di tumna sigra sanu habada karisu kairoidra pham jesi hainingyaba ado PDF ki deputy commander kuki gi commander niyama ba sire hairiaba makoi di tumna su sirakhini wali sirakhani kuki di matang sirakhini makoi ne silluba makoi na tawjarbu gi mahai makoi chada gi kalai da chattori banaba kuki singna sinjaruba langjaruba mayam du gi mahai do asum chadori baniaba ado pause taminasi PDF ki deputy commander ama sire hairi yamna makoina pamjaba kulen do adu kulen du chat khare hairi mittagi pi tarbe mayam do lemna mangoi aikoi gi mara lejedraba ima mara lejedraba iche ichan kaya amana ngasi ningol chakoba numit asida mamittagi pi tariba mittagi pi tariba se asi lemna khak mangoi asi
kuki nakhoi asigi mahai di nakhoi chadana lengba yaroi ko lengba yaroi ado pause tarasi PDF ki deputy commander haibadi kuki gi deputy commander ama kuland da yokhare hairi si khara nakhoi di loina tumna si kharo asi haibada karisu kairoi dra famse si haijege tarasi ko pause Singsu saruk ahum thokpada anidi lanjina kre PDF ke deputy commander ama bom na panbadagi ngasi si kre ngarang adugo nakana maramda mo kuki village volunteer ama kuland chatlaga leirame hairi duty to bhamda kuki village volunteer na duty to bane chatlaga kuland da chakhatuna leirame hairi kuland yokhare hairi aduna kamaina no haibada kuki singni karamaina sigani odi overdose kai overdose se kamaina oino makoina jamna ngaujariba makoina yamna kanna thawai haksang yauna semgat chariba poppy plantation kuki singdi thawai haksang ni poppy plantation hairi base adubu kuki singna yamna thawai haksang yauna poppy plantation toriba ain kaina makoina chathariba poppy plantation do adugi overdose oibadagi kuki village volunteer ama duty tawamda kuland chatlaga leirame hairi hariba pausu tasiko kaidoni haidro kuki nakhoina tawjarubagi mahai se nakhoi sada makhai lengbadi yaroi kadai dano nakhoina chattori base aduna nakhoina tawjaruba mayam dugi mahai do nahoina sum sadori bani ko kuki singna yamna thawai haksang yauna thajariba poppy plantation tawjariba do adugi mahai ni ngasi kuki village volunteer amana duty tawhamda odi oiraga kuland chatlaga leirami base taro pause thago ataiso thagat kho mi seasonai khalani nasa sita ba khangaba nakhoi na haugalaiba nipa masa haugalaiba angang singi haugalaiba generation mayam sigi punsi da nakhoi na sanaraga sen tan bani na nakhoi na poppy plantation tawraga mi masa seasonai na tawrubado ngasi di nakhoi gi nasa na su do pareng siba haura bani ado aham bagi oina nakhoi gi village volunteer ama odi chatpadagi kuland chatlambagi pause tarasi ko ma kholau gap de tagi lokoter ke kuki village volunteer ama duty tawfam da odi chatlaga sekre adugi chano mem yamna angakpa pawamaga Sursanpur da president rule phola sagare phola idi khangi dana chano mem president rule do phola totpa damai tot khare kuki singna Manipur State Power Private Limited ta thabak suri ba mioi taret ama khakta kana te ko mioi taret ta kuki singna tamthina phure e hairi e adusu kadai dana Sursanpur da adusu president rule leina president rule manung dani ko Asumaina government gi employ amadi state ki thabak suriba state employee singi mathakta kuki singna ain kai ba thabak se masing thingam dana tawgrabani asigi mamang da su kayarat hanjan na Sursanpur da police station thugai kharabani Sursanpur gi leiriba SP phubi kharabani kuki singna makok thugai kharabani kuki singna police station kayama amang ata thokan kharabani kuki singna punamak president rule manung dani ko president rule haibase maitei khaki mathakta president rule utna bagi tamangta president rule se thammiraba kuki singna ngasi su manipur thugai bada asuk chauraba kuki singna manipur state power limited ki thabak suriba mioi taret singdugi mathakta phuriba manipur thugai bada kuki sena asuk chaurba thaudang loriba kuki singsigi mathakta ngasi central government ngasi state government na kari action lakhat kharagya ba president rule se kadai na ba president rule thugai ba illegal immigrants kuki narco terrorist singsigi mathakta ahakpa saira pibi ghara braba manipur thugai ba se kuki singna thugai bani hai ba se asum khudam sangdam kayama lei ghara bani ba mamang da su aduki matik kuki singna ain kai ba thabak taw ghara bani ba ngasi su kuki singna ain kai ba thabak taw ba lepte ba government employee state government gi employee oigera central government gi employee oigera kuki singna phuninge phu tawning ba ma tawmong da tawdon leiri base asi ekoi gi leiba central government state government na kari action lakhat pi khara ga ba maitai gi mathakta di president rule se maitai gi mathakta ta utna ba maitai gi mathakta ta president rule se lagu oibra ba maitai gi mathakta ta president rule se leibra ba kuki singna tawning toriba kuki sing sing mathakta di president rule se leita bra ba Khangrabani na hangya ba president rule se kuki singi mathakta di leitabra maitai khakta gi mathakta president rule se aina akoi khangda bagi mato mong ama oira ba karigino president rule se kuki singi mathakta oira di president rule manungda Manipur State Power Private Limited ta suriba mioi ama khakta ante mioi taret ki mathakta phurai aba kuki singna mafam du da kuki sing du gi mathakta nei khai khara ba president rule thugai aina MSPCL gi staff tare kuki singna fudaram le Sursanpur da Manipur State Power Company Limited ki
31/11 KV substation tuilage officer in charge yauna staff taret Kuki singna tha sigi taraga nipan numidang pung mangaga makhairom tabada futharam le haidi hiramasigi matangda MSPCL substation subdivision 9 substation division 3 gi manager na thadorok pacherol amana hari bana thaudo adubu akan mamong yaning da bafongdok paga loinna manung mapan faung na uba mawong da investigation chatharaga chenari ba mioi singi mathakta matik chaba action lokhut kadabani haina phongdorakli अखोई मैमना असुम लाउरगा लेबा मैते अखोइना असुम लाउरगा लेबा अदुबो तागदबा मीनादी ताबीदरे तागदा मीना ताबीदरे अदुरगदी कैदौगनी अदुइदि अखोइ कैदौ करी तौबम थोकेबा करी तौबम थोकेबा अखोइगी लेदिबा एमएलए मिनिस्टर मयाम होजि करी तौबम थोके एमएलए मिनिस्टर मयामना अपुनबो ओइने लेपगा होजि करी तौबम थोकेबदे अखोइ खनबा मतम यौद्रिबाबा होजि पावदा ngasi ningol chakoba numit asida relief camp na leiba ima iche mayam amana mamitagi mapi kangdribase ka thamoi de kari phauge ba khoi gi leiba MLA minister mayam gi thamoi de kari phaubi ge ba ngasi sahi ahum ha 3rd May 2023 dagi ngasi mamitagi mapi kangdaduna leiba khoi gi ima iche mayam amagi ngasi thamoi da soiba khoi gi thamoi se puba ngamdre adubu MLA minister gi thamoi de di kari phauri ge ba असुक कुइना मयाम हौदना लाउरबदा तारोय हैना ताद्रबनेबा अदु ओइरगदि कनागे याकांगाइदुना लैदोरिबनोबा हौजि करी तौगनी कांग्रेस बीजेपी हैना तौबा मतमराबा कांग्रेस किदि मचन मसा मयाम लैरिबसे रिलीफ कैम्प दा लैरिबा मयाम से कांग्रेस किदि मचन मसा नत्रो कांग्रेस ता लैरिबा मिहुत सिंगी मचन मसा याउदब्राबा मैतै नतब्राबा येलोमी मयाम नतब्राबा हौजिक रिलीफ कैम्प दा लैरिबा मयाम से बीजेपी गिदी मचन मचा नतब्राबा रिलीफ कैम्प दा लांजेनुरा लैरिबा मयाम से मैतै नतब्रा येलोमी नतब्राबा कांग्रेस की ई न तोंगानब्रा बीजेपी की ई न तोंगानब्राबा ई से करा कमा बीजेपी की ई न मचु असंगबा कांग्रेस की ई न मचु अंगांग बाइना लैब्राबा ई से ई अखोइगी ई से असी ई से कनबगी मतमने अबौजी अखोइगी इमा इची मयाम अमना ममिते मपी कंगद्रिबसे असी कनाना कंदोरिबनो कनाना कंदोरिबना मयामना मिहुने थागलेबा अखोइगी ई MLA मिनिस्टर मयामदो अखोइगी ई नेबा येलोमी मयाम से अपुन मोइना लेप्सी हैना अखोइगी MLA मिनिस्टर मयाम से येलोमी मयाम थागतपनेबा अदो यकांगाइद्रो लैरगदी इमा मयामगी ममिते मपीसे कंगरोय ngasi chahi ahum phajana ningo chakoba numit asida asuk yamna thamoi sokna kappiba lawiba mayam se kanana ubidori bano ekhoi gi e ne ekhoi gi mihut ne ekhoi gi thagaliba MLA minister no udaba taragadi atopa na karai di ubidori bano yakangai no leiraga kari kana dori bano haujikti kainom tawrasi thauna thokpiro pangal thokpiro yamna nungaite hainingai leite ekhoi myamna asum lawrai base chahi ahum sujala abani ekhoi myamna lawrai base अदुबो ताद्रबनिना करी तौसिगे एबसे MLA मिनिस्टर मयाम पुंजलगा खनबीरो इमा मयाम से इचे इचन मयाम से मा मागी युम द क्रम मतम हलंदोरी बनो निंगोल चाकोबा नुमित असिदा मित्तगी पी तारिबा मयाम से खजिक्तंग दि मिनुंगसी फावि थमोइदुगा अईगी इमुंग मनुंगदा ओइनमा तारगदि करी ओइगनी एबसे खंदबियोबा अखोइ इमुंगदा नते अई इमुंगदा थोकते आइबगी अवाबा खंगदबगी मतो मुंगदा ओइरगदि यामना नुंगाइतेबा अवाबा खंगदे आइजबदि नचदे अदुबु मित्तगी पी कंग्रिबा मयामसिगी मिमित्तगी मपीसे अमतंग तेथोकमिनसी अमुक्तंगदि हराउना इमा इचे मयामसे नोहनमिनसी अदुगो पावमगा मुक तामिनसी को ड्रोन बॉम्बिंग के केस ता बिहारी अमा चेन्नई NIA स्टेट असिदा थोखिबा कांगलुप की इरांग मनुंगदा इम्फाल वेस्ट की तोंगान बा मफम सिंगदा लैरिबा मैतै खुल सिंगदा KNF ना ड्रोन बॉम्बिंग चथादुना अटैक चथखिबा दुदा बिहार दगी मियोय अमा हकथेंगना चेन्नई हाइना NIA की रिपोर्ट अमना हाइडी इम्फाल वेस्ट की कौटुक कदांगबन अमसुंग सेंजम चिरांग की जगह ममांग चही 2024 की सेप्टेम्बर अमदा कुकी लालहौलुफ KNF ना ड्रोन बॉम्बिंग चथादुना मिसिमिना अमसुंग असो अपन के नंगनखिबा थौदो अदुगी मतांगदा NIA ना केस अमा रजिस्टर तौदुना चथखिबा इन्वेस्टिगेशन अदुदा ड्रोन बॉम्बिंग सिंग अदु KNF की केदर थांगबोय किप गेन एलाइस टाइगर किप जेन कौबा अमन लुचिंग लगा चथखिबनी ममिंग लेरबा ड्रोन बॉम्बिंग की थौदो अदुदा बिहार दगी संबु यादव कौबा मियोय अमसु चेनबा सिंग अदुगी मनुंगदा यावी हाइडी KNF ना जगह सिंग अदुदा ड्रोन सीजन अदुना बॉम्ब निफुगी मथकता थादखी थौदो अदुदा ngangbam सुरबला कौबा मौना अमन सिखी अदुगा माकी चही तरुक तंगाइबी मचानुपी अमा यावना मियोय कया सो अपन नंखी NIA की रिपोर्ट असिना मखा ताना हाइबना बॉम्बिंग अदुदा सीजन नखिबा ड्रोन अमसुंग अतै मचाक मथुम सिंग अदु मोडबुंगी गामगाई विलेज तगी खागौलेन किप जेन कौबा अमना दिल्ली द बेस्ट तौबा
Mayang Sarma amasung Rota Base Bikram Chowdhury kauba mioi sing asidagi leikibani hariba drone bombing case adu ing 2024 ki September taraga nipan da NIA na FIR number RC12 2024 NIA Imphal gi makhada case ama register tawduna investigation gi thabak adu chatharakibani haidi Manipur police linkhat khiba chahi chama relief camp da leiriba mayam gi pen da baduda pari mom channel se saruk ya jari relief camp da leiriba mafam da gi lanjena duna laiba ima iche mayam punam ki mafam da ngasi pen da ba ningam da ba thamoi da achak pa kayama leiraga mitte gi pi kangdriba iche ichan ima mayam amana ngasi thamoi da soiba saina duda pari mom channel se saruk ya jari pari mom channel na kaisu tawbadi ngamjadare adubu mafam da lanjena duna leiriba relief camp da leiriba ichan iche ima mayam gi awaba da pari mom channel su saruk ya jari yamna nuaite yamna pende hauji hauji oiriba phibam sakhobani haina ima iche mayam amana harau na aigi ngamjaba khajitang osu puraga ibung yupaga punna phaminaraga sak saluk ama sak sara ama saminaga da bado ngasidi manipur siga oiriba phibam relief camp da penda duna kapiba mayam dogi awaba duda pari mom channel gi magi dagi su mafam da lanjena dura leiriba relief camp gi iche ichan ima mayangi mafam da awaba da khajitang oiraga su saruk ya jari haina mayangi mafam da pari mom channel na ikok non jari aduga muka haijaga da badi akhoi gi leiriba pokchen chawraba ikai khumnam da matik charba high authority mayangi mafam da kumsi di kumsi oire ayang ba athuba matam da akhoi gi lanjena dura leiriba ima iche amadi ibung ipa mayam se ma magi yumda halan biu ma magi yumda ayang ma matam da chalan biu pham se si haijege ngasi se yum haiba yum se uraktri ba se aduki mati kuire bani thamoi da phauri ba seina relief camp da leiriba mina ta khangani atoba mina di khangaroi ngahak awa da saruk ya jari hairaga su matam khuding makta mit pangtho e relief camp du da leiramani ngahatang potha ge na khalure potha ba ya da bagum saning ba ama thamoi siga saning ba phawraga su icha mayam dona kram maina saram ngani adugumba khanba yum dona kram phiam da leram ngani ngasi yum uraktri ba se kyam kuire asugumba awaba mayam thamoi da pu thangam da gai leiri ba saina mayam se relief camp da leiri ba ima iche ichan ibung ipa ta khangam ngani ko aduna pari mom channel na mayam punam ke pham da amuka su ikok non jari karisudi tawba ngamjadare pari mom channel la handaki matang sida hakumdi angamba khajitang oiraga su arambai tengol chinaw singna sinjabada akhoi pari mom channel na mayam gi mateng dagi amadi isagi youtube ta lakchaba senpam khara na mafam khara dadi mateng pangba chachai ningol chakoboda ngamjaba khajitang oiso hapcharaga ningol chako pangdok chagi handakti kaisu ngamjadare waro biganu relief camp da leriba ima aise mayam punam ke pham da pari mom channel na waro biganu afam jesi haijege adoi chinaw mayam yamna pende yamna nuaite ngasidi akan bo afam khajitang haijege tabadari yam nungai ro yamna sauningani adubo thamoi si puba ngamdrabina wafam khara thamjarage pari mom channel sibu yengbiriba mayam puna pui kai khumna jari chinaw mayam ngasigi wafam se minister MLA mayam ningol chako se kra maina pangthoi ge minister MLA oibiriba ikai khumna da matik charba minister MLA singi loina bi oibiribi karamba da karamba atangba gari da chatlaga ningol chako se pangthoi ge handakti akhoi relief camp da leiba ima iche mayam amadi mamitai mapi kangdre do yum hai base kaino khangdrabanina yum da leiramba taragadi ibung yupa singna mama singna mai gi masan mai gi masa singbu ngamjaba sak sakho ama saminaraga ningol chako base harau na nungsi na pangthok kada bado ngasi di yum khangda duna leire relief camp da ngasi kaptuna leiri mitte gi pi kangdiriaba adubu minister MLA oibiriba mayam mi hutne na mayam na khallaga thagatliba minister MLA singi loina bi oibiri bi singdi atangba gari da atangba phi illaga sana liko na yomaga ningol chako base phajana chalam ngani chatpi ga dabani minister amagi nupi oiribani MLA amagi nupi oiribani phajana chatragadi kamai tawgani ado nakhoina phizon phajaba leitenga chatni bado asomna akhoi gi ima iche myama mittegi pi kangdire abasidi nakhoi kaw deko natraga na kaw khrabra thamoi se puba ngamde
अखोई लेरिबा एमएलए मिनिस्टर मयाम ngasi jo bawda chahi ahum phara basida apun moina lepaga relief camp da leриba mayam sena mai magi yum da handri bhaw अखोई gi manipur sida ngasi oriba phibum se lanjena dron leриba ima ise mayam se mai magi yum da halandri bhaw bada अखोई gi manipur sida asugumba president rule thamiba manipur sida asugumba ain ka ba thabak kaya ma chathari base asi yaro ya na punna lepam ba taraga di ngasi relief camp da leриba ima ise mayam ma se ma magi yum da leiram ngani ko ma magi yum da ngasi mabung opa ningo chakoram ngani ko adubu ngasi di MLA minister mayam yamna phajana thodang pangdok pi badagi MLA minister mayam na mai magi thodang phajana pangdok pi badagi relief camp da ima ise mayam ma mamite ma pi kangdri adubu minister MLA mayam gi loine bi oibiri bi singdi phajana atang ma gai da chatpiu phaja phaja phi setpiu atang ba rani phi kaya ma inbiu phige phanek selaga chatpiu asi haidna tai hainingai leite akhoi gi ima sing na kapadi relief camp da ise isen mayam na kapadi laira bana kapani yum leita bana kapani adubu minister MLA dagi su hena sen pai ba kaya ama ngasi relief camp da Kuki sing na landara ko dagi ngasi leijata ba duwaina leiri asi kauro isi ba pham se si haijegi amuka akhoi gi leiriba MLA minister mayang pham da haijaga da badi akhoi gi di kanadro teng tha dori ba se अखोई की लेरिबा MLA मिनिस्टर नतना अखोइना तेंथाफम से लेइतेबा अदुना अखोई की दी मिहुत नेना थारिबनी मपी मपानेना थागतलिबनी अखोई की मिनिस्टर ओइगेरा MLA ओइगेरा लेरिबा मयाम से को अदुना अखोई की मपी मपानेना मिहुत नेना प्रजा मयामना खल्लगा थागतलिबा अखोई की तमक्ता अफबा तौबिरकनेना खनबदगी अस महाक असिना अखोइना मिहुत अमोइना खांग खरगदी अखोई मयामगी अफबा तौबिरकनी को आइना थाजबा कयागा लोइनाना मिहुत से सेमगिबनी को MLA ओइगेरा मिनिस्टर ओइगेरा अदुना प्रजा मयाम सिना पेनदबा मयाम फोंदोकनरकपनी पेलक्तरबनीना कनादा हाइरुदोरिबनो अखोइना अखोइगी लेरिबा अखोइगी MLA मिनिस्टर दा नत्रगदी कनादा फोंदोकतोरिबनो अदुना हाइनिंगाई वारी हाइबबु युमदा लेरिबा मसासिंगना पेनद्रगा कनादा हाइगनी अइगी लेजरिबा इमा पाबुंगदा अखोइना हाइजबना तना कनादा हाइरुदोरिबनो अइगी इमादा अइगी इपादा अइगी अवाटपसिंगदो हाइजदोरिबनी अदु तौरे अदु वाले अदु सोइरे हाइबा मयाम से अइगी इमा पाबुंगदा हाइदोरिबनेबा अदुमाइना अखोइगी लेरिबा MLA मिनिस्टर मयाम सो प्रजा मयामना MLA मिनिस्टर की मथक्ता पेनदबा वफम के अमा फोंदोइबा अमदी प्रजा मयामना पेनदबा खोलाव के अमा फोंदोइबसे MLA मिनिस्टर सिंगबु अखोइना नुसीबदगी MLA मिनिस्टर सिंगसिबु अखोइना इसागी हेक अखोइगी मपी मपाने खनबदगी अखोइगी पेनदबा खोलाव के आसे फोंदोकपनेबा MLA मिनिस्टर सिंगना खंगनबगी तानबगी मखोइ खंगदेबगी वाइ नतेको अदु ओइरगसु अखोइगी थमोइदा अखोइना फाउरिबा सैना मयाम से असि फोंदोकपनेबा अदुना MLA मिनिस्टर मयांगी पुकनिंग चिंहनजगे लेरिबा प्रजा मयाम सेना लाउरिबा लेरिबा प्रजा मयाम सेना फोंदोइबा मयाम से खजिता मियंग चंगबिउ हाइना लेरिबा MLA मिनिस्टर की पुकनिंग चिंहनजगे इचनाव मैम ngang मनदी थल्लबनी वाफमनी मैम अमा लै फोंदोकनबा अदुबु हेक फोंदोउबदा अखोइगी मथक्ता हेक्ता आरानबा थादबगी मतौ मोंग अमसु हेक्ता तौरईको अदुबु पेनदबना थल्लबनीना फोंदोक्तबा ngamdabasु फोंदोक्तना लेइबसु ngamde अदुनो वफम खरा फोंदोक चगरे वफम सिदा सोइरान यावखिबा क्या लेरेगा सो ngakpi waina पारी मोम चैनल ना येंगबिरिबा मैम पुनों के वफमदा इकोक नोंजरी।